Online Manipur YouTube channel swing bir mayam pum nang pu amuk na taram nok seri han bada yam nungai ta babde ang ta thamjage ngaki mamang da aramba unit 8 kinung siraba inaw ama masak khangdaba gari amana thomlamle gari adu lon hura laga chen kre amadi asokpa inaw adu aikoi 80 unit 8 na khudak to hospital da pukhat pada laikan naba ngamdana laikidre gari matauno inaw na ngasi aikoi mayam bu thaduk tuna Satkiba imalai bak kangani haiduna ikoi mayam da wasak lambado ngasi su kaudri inaw gi thawaibu taibang simbibu mapu mahak na ingna sikna lehan birasano inaw asibu garina thomlamlaga hanna phawba yenglamdana lotna chenkiba misak adusu koithi thiduna thiraga pharaba matungda police ta khusin nakre amasung gari masa masu thobiriba ireisa mayamna mirakta gari kanna thobiganu amadi ikoi mayam gi thamoi Tugai bigano haijari paujinjari ba aram baitengol unit 8 nani paujinjari bas mayam aduga mayam breaking news taga thamjage Steel Express tagini kokta ward number 1 dagi sabya ko bi sahini pan khakta ngai ribi nupi macha ama nongmaina pale details awaited kuki militants nge mitai amadi muslim gi khunda micham miyam de nongmai leptana kapsil laktuna attack torok pada kokta ward number 1 dagi sabya ko bi sahini pan khakta ngai ribi nupi macha ama nongmaina pale aku papaw ngai minas ma'am